ꯅꯈꯣꯏꯅ ꯀꯩ ꯃꯣꯏꯒꯤ ꯔꯦꯁꯤ ꯒꯥꯔꯤꯁꯤꯅ ꯃꯌꯥꯝ ꯋꯥꯠꯂꯤꯕꯅꯦ ꯃꯣꯏꯅ ꯐꯣꯔꯁ ꯊꯣꯔꯒ ꯍꯥꯏꯗꯤ ꯃꯣꯏ ꯅꯨꯄꯤ ꯑꯅꯤꯁꯤ ꯃꯃꯥꯡ ꯆꯠꯂꯦ ꯑꯩꯈꯣꯏ ꯃꯅꯤꯡ ꯆꯠꯄꯅꯦꯕ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯟꯅ ꯊꯧꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯕꯨ ꯁꯥꯡꯅ ꯊꯣꯛꯄ ꯁꯥꯔ ꯀꯌꯥꯝ ꯁꯥꯡꯅ ꯊꯣꯡꯉꯝꯕꯅꯤ ꯌꯦꯡꯉꯣ ꯃꯣꯏꯅ ꯐꯣꯔꯁꯇ ꯀꯟꯅ ꯊꯧꯔꯦ ꯃꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯦꯕ ꯑꯗꯨ ꯃꯇꯨꯡꯗ ꯁꯥꯔ ꯃꯣꯏꯅ ꯊꯣꯡꯉ ꯃꯇꯨꯡꯗ ꯃꯣꯏ ꯀꯨꯝꯊꯔꯛꯑꯦ ꯑꯗꯨꯒ ꯑꯁꯤꯕꯗꯨ ꯃꯣꯏꯅ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯑꯃ ꯊꯧꯔ ꯆꯠꯈꯤꯕ ꯁꯤ ꯀꯔꯤ ꯏꯁꯇꯦꯠ ꯐꯣꯔꯁ ꯑꯃꯒꯤ ꯑꯣꯏꯅ ꯃꯣꯏꯒꯤ ꯁꯤ ꯗ꯭ꯌꯨꯇꯤꯗ ꯆꯤꯡꯍꯟꯅꯤꯡꯉꯤ ꯁꯥꯔ ꯇꯧꯕꯁꯦꯀꯣ ꯍꯧꯖꯤꯛꯁꯦ ꯃꯣꯏꯒꯤ ꯄꯨꯂꯤꯁ ꯀꯩꯅ ꯍꯥꯏꯁꯦ ꯃꯣꯏ ꯃꯤ ꯑꯍꯨꯝ ꯈꯛꯇꯅꯦꯕꯀꯣ ꯁꯤ ꯌꯥꯗꯦꯕ ꯁꯤꯗ ꯐꯝꯃꯤꯕ ꯀꯩꯅꯣꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯀꯩꯁꯦ ꯃꯣꯏꯅ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯌꯥꯎꯈꯩꯁꯤꯅ ꯑꯦꯐ ꯀꯩꯝ ꯄꯥꯟꯗꯦ ꯄꯨꯂꯤꯁ ꯃꯁꯦꯟ ꯒꯥꯔꯤ ꯊꯣꯡꯉꯝꯃꯤꯗꯨꯁꯨ ꯄꯨꯂꯤꯁꯀꯤ ꯃꯣꯏꯒꯤ ꯑꯦꯅꯤꯋꯦ ꯃꯐꯝꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯇꯣꯡꯉꯝꯕꯅꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯛꯊꯠꯂꯝꯃꯒ ꯃꯤꯗꯣ ꯇꯛꯊꯠꯂꯝꯃꯒ ꯑꯃꯨꯛꯁꯨ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯦ ꯆꯤꯡꯊꯣꯛꯑꯁꯨ ꯊꯝꯃꯦ ꯍꯥꯏꯔꯦ ꯀꯩꯝ ꯍꯥꯏꯗꯕꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯀꯛꯆꯤꯡꯗ ꯐꯥ ꯂꯩꯔꯦ ꯃꯣꯏ ꯔꯦꯁꯄꯣꯟꯁꯁꯨ ꯀꯩꯝ ꯄꯤꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯤ ꯑꯃꯈꯛꯇ ꯑꯅꯤ ꯈꯛꯇ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯜꯂꯤ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯇꯧꯕꯤꯔꯣ ꯑꯦꯐ ꯑꯥꯏ ꯑꯥꯔꯁꯤ ꯄꯥꯝꯕꯤꯔꯣ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯦ ꯑꯩꯈꯣꯏꯕꯨꯗꯤ ꯂꯣꯏꯗꯣꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯕꯁꯤꯁꯨ ꯈꯤꯇꯪ ꯈꯟꯕꯤꯔꯒ ꯇꯧꯕꯤꯌꯨ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯁꯦ ꯑꯇꯣꯞꯄ ꯈꯣꯡꯖꯪ ꯀꯩꯀꯩ ꯑꯗꯨꯒ ꯈꯣꯡꯖꯪꯁꯦ ꯊꯧꯕꯥꯜ ꯁꯤ ꯍꯥꯏꯋꯦ ꯂꯝꯕꯤꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯊꯤꯡꯉꯒꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯦꯐ ꯑꯥꯏ ꯑꯥꯔꯁꯦ ꯄꯨꯔꯛꯇ꯭ꯔꯤꯐꯥꯎ ꯊꯤꯡꯒꯅꯤ ꯁꯤꯅꯤ ꯄꯦꯔꯦꯟꯁꯀꯤ ꯑꯩꯈꯣꯏꯗꯤ ꯄꯦꯔꯦꯟꯁꯀꯤ ꯑꯄꯥꯝꯕꯅꯦꯕ ꯇꯧꯔꯤꯁꯦ ꯄꯦꯔꯦꯟꯁꯅ ꯁꯤ ꯇꯧꯁꯦ ꯍꯥꯏꯕ ꯇꯧꯔꯤꯁꯦ ꯀꯣꯟꯁꯤꯛꯁꯇꯤ ꯑꯁꯤꯗ ꯇꯦꯁ ꯇꯧꯈ꯭ꯔꯦ ꯃꯣꯏꯅ ꯑꯄꯥꯝꯕꯁꯦ ꯄꯦꯔꯦꯟꯁꯀꯤꯅ ꯑꯄꯥꯝꯕꯁꯤꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯁꯤ ꯇꯧꯁꯦ ꯍꯥꯏꯕꯗꯨ ꯅꯠꯇꯦꯕ ꯄꯦꯔꯦꯟꯁꯀꯤ ꯑꯄꯥꯝꯕꯁꯦ ꯇꯧꯔꯤꯁꯦ ꯕꯦꯂꯦꯕꯜꯅꯦꯕ ꯃꯥꯅ ꯃꯣꯏꯅ 125B ꯗꯨ ꯕꯦꯂꯦꯕꯜ ꯑꯣꯏꯔꯝꯒꯅꯦꯕ ꯃꯥꯅꯦ ꯒ꯭ꯔꯦꯚꯤꯌꯁ ꯍꯥꯔꯠꯅꯦꯕꯀꯣ ꯑꯁꯤ ꯃꯤ ꯁꯤꯔꯤꯃꯦꯕ ꯃꯤ ꯁꯤꯔ ꯀꯩꯗꯧꯕꯩ ꯕꯦꯂꯦꯕꯜ ꯄꯥꯟꯕꯤꯗꯣꯏꯅꯣꯕ ꯕꯦꯂꯦꯕꯜ ꯑꯁꯤꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯑꯗꯨꯝ ꯕꯦꯜꯗ ꯊꯣꯛꯈ꯭ꯔꯗꯧꯅꯤ ꯑꯦꯅꯤ ꯒ꯭ꯔꯥꯎꯟꯗ ꯁꯨꯇꯤ ꯊꯥꯔꯦ ꯈꯪꯗ ꯃꯤ ꯃꯌꯥꯝ ꯆꯠꯂꯦ ꯈꯪꯗ ꯊꯣꯛꯏꯅꯦ ꯃꯣꯏꯗꯣ ꯀꯩꯗꯧꯕꯩ ꯕꯦꯂꯦꯕꯜ ꯄꯥꯟꯗꯣꯏꯅꯣ ꯌꯥꯔꯦ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕ ꯌꯥꯔꯦ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕ ꯅꯠꯇꯦ